Manipur gi irang asida People's Union for Civil Liberties PUCL na Phongdokhre report asigi matangda Lok Sabha gi MP Dr. Angomcha Bimol akoizamna PUCL gi President Kavita Srivastava Cherol Thaduna akan mamongda Yaningdaba Phongdokhre MP gi Cherol aduda Tha asigi haukiba tangkunda phongkiba PUCL na semba Independent People's Tribunal on the ongoing ethnic conflict in Manipur gi report aduda yauriba wafamsing aduna misimina chauna thoktuna khamthengna awaba nangliba state asigi irangda hena maichak hapani irang asigi achumba amadi asengba thiriba amadi irang asibu ningthina khangnaba hotnariba singna oiriba phibam sing maikai khudingdagi kupna yengsinba changi masigi mathakta research amasung investigation gi thabak singda ithil piriba amadi aronda agenda da kana na sogatli haibasu khangadabani hairi report ama fongbada madugi falkari oirakani haina Hana Kanthadana Thabak Tauroidabani, report asina PUCL gi team asi, Wakhalna Sagatlaga Kanagumba Kharagi Thawin Sinda, Thabak Taure Amadi Maithire Takpani, Manipur Miam gi Yaifanaba Amadi Achumba Maikai the Laknaba Ladiba issue sing Amadi, observation sing Miam Khangna, Kupna Khana Nainabasu, MP na PUCL da Thamki.